ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯂꯕ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ 2015ꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ ꯏꯆꯝ ꯆꯝꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯅꯤ꯫ ꯖꯣꯌꯦꯅꯥ ꯃꯥꯔꯀꯤꯟ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯑꯃꯦꯔꯤꯀꯥꯒꯤ ꯑꯥꯏꯗꯥꯍꯣ ꯍꯥꯏꯔꯤꯡꯐꯝꯁꯤꯗ ꯂꯩꯕ ꯇꯥꯏꯔꯦꯜ ꯋꯣꯜꯐ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯐꯦꯁꯕꯨꯛꯇ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯠ ꯊꯥꯔꯛꯈꯤ꯫ ꯇꯥꯏꯔꯦꯜ ꯁꯛꯈꯪꯗꯕꯁꯤꯡꯒꯤ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯠ ꯑꯦꯛꯁꯦꯞ ꯇꯧꯒꯟꯗꯕ ꯃꯤ ꯑꯣꯏꯕꯅ ꯃꯥꯅ ꯖꯣꯌꯦꯅꯥꯒꯤ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯠꯇꯨ ꯀꯔꯤꯝ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ ꯐꯠ ꯀꯛꯊꯠꯈꯤ꯫ ꯇꯥꯏꯔꯦꯜ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯥ ꯃꯇꯝ ꯈꯔ ꯐꯦꯁꯕꯨꯛ ꯄꯥꯏꯔꯨꯗ꯭ꯔꯦ꯫ ꯆꯌꯣꯜꯃꯨꯛꯀꯤ ꯃꯇꯨꯡꯗ ꯃꯥꯅ ꯐꯦꯁꯕꯨꯛ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯨꯕ ꯃꯇꯝꯗ ꯁꯛꯈꯪꯗꯕ ꯅꯨꯄꯤꯗꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯠ ꯊꯥꯔꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯇꯥꯏꯔꯦꯜ ꯆꯪꯉꯛꯅꯅ ꯅꯨꯄꯤꯗꯨꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯄꯤꯗꯨ ꯃꯤꯠ ꯏꯪꯅ ꯐꯖꯩ, ꯑꯗꯨꯕꯨ ꯃꯗꯨ ꯃꯥꯅ ꯀꯔꯤꯒꯨꯝꯕꯗ ꯎꯈꯤꯗ꯭ꯔꯤꯕ, ꯇꯥꯏꯕꯪꯗ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯃꯤꯁꯛꯅꯤ꯫ ꯇꯥꯏꯔꯦꯜ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒ ꯑꯗꯨꯛ ꯃꯔꯨꯞ ꯑꯣꯏꯅꯤꯡꯂꯤꯕꯗꯨ ꯃꯗꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯈꯟꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯇꯥꯏꯔꯦꯜ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯠꯇꯨꯅ ꯋꯥꯍꯧꯗꯣꯛ ꯑꯣꯏꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯅ ꯅꯣꯡꯃꯗ ꯈꯟꯖꯤꯜꯂꯨꯗꯕ ꯃꯪꯂꯥꯟꯒꯨꯝꯕ ꯊꯧꯗꯣꯛ ꯄꯔꯦꯡꯅ ꯊꯣꯛꯀꯗꯕꯒꯤ ꯈꯧꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯤ꯫ ꯇꯥꯏꯔꯦꯜ ꯅꯨꯄꯤꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯈꯤ ꯑꯁꯨꯝꯅ ꯏꯔꯒ, ꯑꯩꯈꯣꯏꯅꯤꯕꯨ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ, ꯅꯪꯅꯗꯤ ꯑꯩꯕꯨ ꯈꯪꯕꯤꯔꯝꯃꯣꯏ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯖꯩ꯫ ꯃꯇꯝ ꯑꯃꯗ ꯑꯗꯣꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯄꯨꯡꯍꯣꯡ ꯍꯣꯡꯗꯣꯛꯄꯤꯔꯝꯕꯅꯤ꯫ ꯄꯥꯎꯈꯨꯝꯁꯤꯅ ꯇꯥꯏꯔꯦꯜꯕꯨ ꯑꯉꯛꯄꯒꯤ ꯃꯊꯛꯇ ꯑꯃꯝꯕꯅ ꯈꯟꯖꯤꯜꯍꯟꯈ꯭ꯔꯦ꯫ ꯃꯀꯣꯛꯇꯨ ꯃꯥꯒꯤ ꯋꯥꯈꯜ ꯃꯈꯜꯗ ꯎꯔꯨ ꯎꯪꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯉꯥꯡꯒꯤ ꯏꯪꯒꯤꯠꯇꯒꯤ ꯇꯥꯏꯔꯦꯜ ꯆꯍꯤ 15 ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯃꯈꯛ ꯃꯃꯤ ꯁꯥꯃꯤ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ, ꯊꯛꯂꯤꯕ ꯏꯁꯤꯡ, ꯍꯣꯜꯂꯤꯕ ꯅꯨꯡꯁꯥ ꯁꯣꯔ ꯈꯨꯗꯤꯡꯃꯛꯁꯤꯗ ꯐꯠꯇ꯭ꯔꯕ ꯍꯨꯒꯤ ꯃꯁꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯌꯥꯎꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗ ꯃꯈꯜ ꯑꯃꯍꯦꯛꯇꯒꯤ ꯂꯥꯏꯅꯥ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯆꯥꯡ ꯋꯥꯡꯗꯨꯅꯇ ꯂꯩ꯫ ꯃꯔꯝꯁꯤꯅ ꯑꯈꯟꯅꯕ ꯗꯥꯏꯇꯔꯤ ꯁꯄ꯭ꯂꯤꯃꯦꯟꯠ ꯁꯤꯖꯤꯟꯅꯕꯁꯤ ꯃꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ꯫ ꯑꯈꯟꯅꯕ ꯁꯄ꯭ꯂꯤꯃꯦꯟꯠ ꯍꯥꯏꯕꯁꯤꯗ ꯇꯁꯦꯡꯅ ꯀꯥꯟꯅꯕ ꯐꯪꯕꯗꯒꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅ ꯑꯃꯗꯤ ꯊꯥꯖꯅ ꯁꯤꯖꯤꯟꯅꯈꯠꯂꯛꯏꯕ 100% ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯠ 5 ꯈꯛ ꯈꯪꯃꯤꯟꯅꯍꯧꯁꯤ꯫ Number 1. Ionic Minerals. Ionic Mineralsna ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝ ꯀꯨꯞꯊꯅ ꯁꯦꯂꯨꯂꯔ ꯂꯦꯚꯦꯜꯗ ꯃꯊꯧ ꯇꯧꯗꯨꯅ ꯁꯣꯟꯊꯔꯝꯕ ꯁꯦꯜꯁꯤꯡ ꯅꯧꯅ ꯁꯛꯇꯤ ꯄꯤꯁꯤꯟꯗꯨꯅ ꯃꯊꯧ ꯃꯉꯝ ꯁꯥꯟꯒꯠꯍꯜꯂꯤ꯫ ꯃꯤꯅꯔꯦꯜ ꯑꯃꯅ ꯑꯥꯏꯑꯣꯅꯤꯛ ꯑꯣꯏꯔꯛꯂꯤꯕꯁꯤ ꯄꯣꯖꯤꯇꯤꯚ ꯅꯠꯇ꯭ꯔꯒ ꯅꯦꯒꯦꯇꯤꯚ ꯆꯥꯔꯖ ꯄꯨꯔꯛꯂꯕ ꯀꯥꯟꯗꯅꯤ꯫ ꯃꯈꯣꯏꯁꯤ ꯃꯁꯥꯅ ꯄꯥꯝꯖꯅ ꯏꯁꯤꯡꯒ ꯇꯥꯏꯁꯤꯟꯅꯖꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯛꯆꯥꯡ ꯁꯤꯟꯊꯨꯡꯅ ꯃꯥꯒꯤ ꯀꯥꯟꯅꯕꯁꯤ ꯌꯧꯁꯤꯜꯍꯟꯕ ꯉꯝꯃꯤ꯫ ꯌꯥꯏ ꯂꯥꯏꯐꯁ꯭ꯇꯥꯏꯜꯒꯤ ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜ ꯁꯤꯖꯤꯟꯅꯕꯅ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯣꯟꯊꯕ ꯐꯒꯠꯍꯜꯂꯤ, ꯁꯔꯨ ꯑꯃꯗꯤ ꯇꯣꯡꯁꯥꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯤ, ꯕꯤꯄꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ, ꯑꯃꯥꯡꯕ ꯌꯦꯛꯈꯠꯄ, ꯅꯨꯡꯁꯪ ꯐꯍꯜꯂꯤ, ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯆꯥꯡ ꯋꯥꯡꯕ ꯅꯦꯝꯊꯍꯟꯕꯗ ꯆꯥꯎꯅ ꯇꯦꯡꯕꯥꯡ꯫ Number 2. Woman Care. ꯃꯁꯤ ꯁꯤꯖꯤꯟꯅꯕꯅ ꯅꯨꯄꯤꯁꯤꯡꯒꯤ ꯏ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕ, ꯊꯥꯒꯤ ꯈꯣꯡꯆꯠ ꯆꯥꯡ ꯅꯥꯏꯗꯕ, ꯐꯤꯉꯧ ꯆꯠꯄ ꯑꯃꯗꯤ ꯋꯨꯝꯗꯒꯤ ꯊꯣꯔꯛꯀꯟꯕ ꯑꯅꯥꯕꯁꯤꯡꯗꯒꯤ ꯀꯟꯕ ꯑꯃꯗꯤ ꯐꯒꯠꯍꯟꯕꯗ ꯆꯥꯎꯅ ꯀꯥꯟꯅꯍꯜꯂꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯂꯩꯖꯔꯦ ꯄꯔꯐꯦꯛꯠ ꯄ꯭ꯂꯁ꯫ ꯃꯁꯤ ꯁꯤꯖꯤꯟꯅꯕꯅ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯀꯟꯈꯠꯍꯜꯂꯤ, ꯑꯔꯨꯝ ꯂꯥꯏꯍꯧ, ꯀꯥꯡꯈꯣꯛ ꯈꯨꯕ, ꯂꯤꯚꯔ ꯑꯃꯗꯤ ꯀꯤꯗꯅꯤ ꯁꯣꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯄ ꯑꯃꯗꯤ ꯐꯒꯠꯍꯟꯕ ꯉꯝꯃꯤ꯫ Number 4. Active Brain. ꯃꯁꯤ ꯁꯤꯖꯤꯟꯅꯕꯅ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯕ, ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ, ꯃꯦꯃꯣꯔꯤ ꯁꯣꯟꯕ, ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯕ ꯉꯝꯃꯛꯇꯕꯗꯒꯤ ꯐꯒꯠꯍꯜꯂꯛꯄ ꯉꯝꯃꯤ, ꯆꯥꯎꯅ ꯀꯥꯟꯅꯍꯜꯂꯤ꯫ ꯑꯔꯣꯏꯕꯗ ꯂꯩꯖꯔꯦ ꯄꯔꯐꯦꯛꯠ ꯒ꯭ꯂꯣ꯫ ꯃꯁꯤ ꯁꯤꯖꯤꯟꯅꯕꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯗꯕ, ꯀꯨꯆꯨ ꯄꯥꯟꯗꯕ, ꯆꯍꯤꯒ ꯆꯥꯟꯅꯗꯕ ꯎꯟꯁꯥ ꯈꯣꯏꯖꯤꯜꯂꯛꯄ, ꯎꯔꯤꯡ ꯃꯥꯍꯤꯡ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ, ꯀꯟꯕꯗ ꯆꯥꯎꯅ ꯀꯥꯟꯅꯍꯜꯂꯤ꯫ ꯄꯥꯝꯕꯤꯕꯁꯤꯡꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯂꯤꯕ ꯅꯝꯕꯔ ꯑꯃꯍꯦꯛꯇꯗ ꯍꯧꯖꯤꯛꯃꯛ ꯀꯣꯜ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯆꯍꯤ 15ꯒꯤ ꯃꯃꯥꯡ 2000ꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝꯁꯤꯗ ꯆꯍꯤ 8 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯇꯥꯏꯔꯦꯜ ꯑꯣꯄꯔꯦꯁꯟ ꯈ꯭ꯔꯤꯁꯃꯥꯁ ꯆꯥꯏꯜꯗ ꯄ꯭ꯔꯣꯖꯦꯛ ꯀꯧꯕ ꯊꯧꯔꯝ ꯑꯃꯈꯛ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯁꯤꯗ ꯇꯥꯏꯔꯦꯜꯅ ꯑꯍꯥꯡꯕ ꯕꯣꯛꯁ ꯑꯃꯗ ꯁꯥꯟꯅꯄꯣꯠ ꯈꯔ, ꯈꯥꯇꯥ ꯀꯂꯝ, ꯄꯦꯟꯁꯤꯜ ꯑꯔꯦꯖꯔ ꯈꯔꯒ, ꯄꯦꯀꯦꯠꯇ ꯍꯥꯟꯕ ꯑꯆꯥꯄꯣꯠ ꯈꯔ ꯑꯃꯗꯤ ꯃꯁꯥꯅ ꯏꯖꯕ ꯆꯤꯊꯤ ꯑꯃꯒ ꯃꯁꯥꯒꯤ ꯐꯣꯇꯣ ꯑꯃꯒ ꯍꯥꯞꯄꯒ ꯃꯥꯅ ꯕꯣꯛꯁꯇꯨ ꯃꯈꯨꯝ ꯆꯤꯖꯤꯠ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯕꯣꯛꯁꯁꯤ ꯃꯃꯥ ꯃꯄꯥꯅ ꯆꯠꯇꯨꯅ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯆꯔꯆꯇ ꯄꯤꯊꯣꯛꯈꯤ꯫ ꯀꯔꯤꯒꯤ ꯄꯤꯊꯣꯛꯏꯕ? ꯃꯗꯨꯗꯤ ꯕꯣꯛꯁꯁꯤ ꯇꯥꯏꯔꯦꯜꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯈ꯭ꯔꯤꯁꯃꯥꯁ ꯆꯥꯏꯜꯗ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯑꯉꯥꯡꯁꯤꯡꯒꯤ ꯕꯣꯛꯁ 500-700ꯀ ꯂꯣꯏꯅꯅ ꯃꯥꯂꯦꯝꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯑꯉꯥꯡꯁꯤꯡꯗ ꯁꯦꯟꯇ ꯀ꯭ꯂꯣꯁꯅ ꯊꯥꯔꯛꯄ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯈꯨꯗꯣꯜꯄꯣꯠ ꯁꯥꯔꯒ ꯌꯦꯟꯊꯣꯛꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯇꯥꯏꯔꯦꯜꯅ ꯄꯦꯛ ꯇꯧꯖꯕ ꯈꯨꯗꯣꯜꯄꯣꯠꯀꯤ ꯕꯣꯛꯁꯁꯤ ꯏꯊꯠꯁꯤꯡꯒꯤ ꯂꯩꯕꯥꯛ ꯐꯤꯂꯤꯄꯤꯟꯁ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯌꯧꯔꯛꯈꯤ꯫ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗ ꯑꯃꯦꯔꯤꯀꯟ ꯅꯤꯄꯥꯃꯆꯥ ꯑꯃꯅ ꯀꯅꯥꯗ ꯀꯗꯥꯏꯗ ꯌꯧꯈꯤꯗꯣꯏꯅꯣ ꯁꯨꯡꯈꯪ ꯈꯪꯖꯗ ꯌꯣꯝꯖꯈꯤꯕ ꯈꯨꯗꯣꯜꯄꯣꯠꯀꯤ ꯕꯣꯛꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯗꯤ ꯍꯣꯂꯤꯋꯨꯗꯀꯤ ꯐꯖꯔꯕ ꯃꯨꯚꯤ ꯑꯃ ꯅꯝꯊꯣꯛꯄ ꯌꯥꯒꯗꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯃꯒꯤ ꯃꯔꯨ ꯍꯨꯟꯒꯗꯧꯔꯤ꯫ ꯃꯇꯝ ꯍꯧꯈꯤ꯫ ꯇꯥꯏꯔꯦꯜ ꯄꯨꯟꯁꯤꯁꯤ ꯀꯔꯤꯅꯣ ꯃꯁꯥꯒꯤ ꯄꯥꯎꯈꯨꯝ ꯂꯩꯖꯕ, ꯊꯧꯖꯥꯜ ꯍꯩꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯆꯥꯎꯔꯛꯈꯤ꯫
ꯑꯗꯨꯉꯩꯒꯤ ꯈꯨꯗꯣꯜꯄꯣꯠꯀꯤ ꯕꯣꯛꯁꯇꯨꯒꯤ ꯃꯔꯝꯗꯗꯤ ꯃꯥ ꯅꯣꯡꯗ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕꯅꯤ꯫ ꯁꯃꯨꯗ꯭ꯔ ꯋꯥꯡꯃꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅꯗꯤ ꯕꯣꯛꯁꯇꯨ ꯉꯁꯤꯁꯨ ꯆꯍꯤ 15 ꯆꯨꯝꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯇꯥꯏꯔꯦꯜꯗꯤ ꯈꯪꯖꯗ꯭ꯔꯤ꯫ ꯇꯥꯏꯔꯦꯜꯗ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯛꯈꯤꯕꯤ ꯖꯣꯏꯅꯥ ꯍꯥꯏꯔꯤꯕ ꯁꯛꯈꯪꯗꯕ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯇꯥꯏꯔꯦꯜꯒꯤ ꯈꯨꯗꯣꯜꯄꯣꯠ ꯕꯣꯛꯁ ꯐꯪꯈꯤꯕ ꯃꯤꯁꯛꯇꯨꯅꯤ ꯍꯥꯏꯕ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯚꯥꯞ ꯇꯥꯕꯤꯔꯝꯃꯅꯤ ꯈꯜꯂꯤ꯫ ꯇꯥꯏꯔꯦꯜꯅ ꯃꯥꯅ ꯕꯣꯛꯁ ꯄꯦꯛ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯥꯡꯗ ꯃꯃꯥꯗ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, "ꯈꯨꯗꯣꯜꯄꯣꯠ ꯕꯣꯛꯁꯇꯨ ꯅꯪꯅ ꯀꯌꯥꯗ ꯍꯔꯥꯎꯅ ꯌꯣꯝꯖꯈꯤꯕ ꯅꯨꯃꯤꯠ ꯑꯅꯤꯗꯨꯗ ꯅꯪꯒꯤ ꯍꯔꯥꯎꯅ ꯄꯤꯛꯊꯟꯈꯤꯕꯅꯤ꯫ ꯃꯈꯨꯠ ꯃꯆꯥꯗꯨꯗ ꯃꯥꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯃꯆꯨꯒꯤ ꯃꯥꯔꯀꯔ ꯄꯥꯏꯗꯨꯅ ꯏꯈꯤꯕ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜ ꯑꯗꯨꯁꯨ ꯃꯃꯥꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯏ꯫ ꯑꯩꯒꯤ ꯈꯨꯗꯣꯜꯄꯣꯠ ꯕꯣꯛꯁ ꯐꯪꯂꯤꯕ ꯑꯗꯣꯝꯒ ꯑꯩꯒ ꯏꯕꯥꯅꯤ ꯅꯣꯡꯃꯗꯤ ꯊꯦꯡꯅꯁꯤꯀꯣ"꯫ ꯖꯣꯏꯅꯥꯒꯤ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯑꯦꯛꯁꯦꯞ ꯇꯧꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯇꯥꯏꯔꯦꯜꯒꯤ ꯄꯨꯟꯁꯤ ꯈꯪꯍꯣꯡ ꯍꯣꯡꯉꯛꯈꯤ꯫ ꯊꯕꯛ ꯂꯩꯇꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯝꯕꯗꯨ ꯖꯣꯏꯅꯥꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯖꯣꯏꯅꯥꯒ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯗꯨꯅꯇ ꯂꯩꯕ ꯍꯧꯔꯛꯂꯦ꯫ ꯑꯃꯅ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯉꯥꯏꯍꯥꯛ ꯇꯥꯗꯕꯗ ꯂꯩꯕ ꯉꯝꯅꯔꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯪꯅꯔꯕꯒꯨꯝ ꯇꯣꯔꯣꯠ ꯈꯨꯇꯥꯅꯅ ꯂꯣꯏꯅꯔꯛꯄ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤ ꯇꯥꯏꯕꯪꯗ ꯑꯃꯨꯛꯇ ꯎꯅꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯂꯣꯏꯅꯥꯏꯗ ꯁꯥꯕ ꯋꯥꯔꯤꯅ ꯊꯥꯖꯒ ꯅꯨꯃꯤꯠꯀ ꯁꯤꯟꯅꯈꯤꯕ ꯈꯪꯍꯧꯗ꯭ꯔꯁꯨ ꯇꯥꯏꯕꯪꯗꯗꯤ ꯎꯅꯗ ꯁꯨꯝ ꯂꯩꯕꯁꯤꯅ ꯑꯅꯤꯃꯛꯀꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯏꯊꯟ ꯊꯟꯗꯕꯒꯤ ꯏꯊꯤꯜ ꯑꯃꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯐꯨ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯈꯤ꯫ ꯏꯊꯤꯜ ꯑꯁꯤꯅ ꯑꯁꯨꯝ ꯀꯟꯃꯜꯂꯛꯂꯕ ꯇꯥꯏꯔꯦꯜ ꯃꯥꯅ ꯅꯨꯄꯥ ꯀꯧꯕꯅ ꯖꯣꯏꯅꯥꯒꯤꯗꯃꯛ ꯃꯔꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯊꯥꯞꯂꯕ ꯐꯤꯂꯤꯄꯤꯟꯁ ꯇꯥꯟꯅ ꯆꯠꯅꯕ ꯃꯥ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯌꯥꯎꯔꯨꯕꯗꯒꯤ ꯐꯪꯂꯛꯄ ꯊꯥ 2ꯒꯤ ꯈꯨꯠꯁꯨꯃꯜꯅ ꯇꯥꯏꯔꯦꯜ ꯐꯤꯂꯤꯄꯤꯟꯁ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯇꯥꯏꯔꯦꯜ ꯀꯔꯤꯒꯨꯝꯕꯗ ꯃꯌꯨꯝꯗꯒꯤ ꯃꯥ ꯑꯗꯨꯛ ꯊꯥꯞꯅ ꯆꯠꯄ ꯑꯃꯨꯛꯇ ꯌꯥꯎꯈꯤꯗ꯭ꯔꯤꯕꯅ ꯄ꯭ꯂꯦꯟꯗꯨ ꯄꯥꯏꯈꯠꯄ ꯍꯧꯔꯛꯄꯗ ꯃꯊꯃꯣꯏꯗ ꯇꯅꯤꯛꯈꯤ꯫ ꯖꯣꯏꯅꯥꯒꯤ ꯑꯍꯜ ꯂꯃꯟꯅ ꯑꯃꯦꯔꯤꯀꯟ ꯃꯥꯕꯨ ꯇꯔꯥꯝ ꯑꯣꯛꯄꯤꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯅꯨꯡꯅꯥꯡꯕ ꯑꯃꯁꯨ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯖꯣꯏꯅꯥ ꯎꯅꯤꯡꯕꯒꯤ ꯏꯍꯨꯜꯗꯨꯅ ꯃꯌꯥꯏ ꯀꯟꯃꯟꯈꯤꯕꯅ ꯏꯊꯤꯜ ꯑꯇꯩꯁꯤ ꯃꯅꯤꯜ ꯀꯥꯈꯤ꯫ ꯐꯤꯂꯤꯄꯤꯟꯁ ꯌꯧꯗꯨꯅ ꯄ꯭ꯂꯦꯟꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯇꯥꯏꯔꯦꯜ ꯃꯃꯤꯠ ꯑꯅꯤꯅ ꯃꯥꯒꯤ ꯖꯣꯏꯅꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤ꯫ ꯖꯣꯏꯅꯥꯕꯨ ꯑꯍꯥꯟꯕ ꯎꯗꯨꯅ ꯍꯦꯛ ꯃꯤꯠꯆꯥꯟꯅꯕꯒ ꯊꯃꯣꯏ ꯑꯅꯤꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯑꯃꯠꯇ ꯑꯣꯏꯅ ꯁꯝꯖꯤꯟꯅꯈ꯭ꯔꯕꯒꯨꯝ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯃꯤꯠꯌꯦꯡꯒꯤ ꯊꯣꯡꯗ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯈꯤꯕꯅꯤ꯫ ꯂꯨꯝꯕꯨ ꯂꯨꯝꯕꯨꯕ ꯏꯅꯣꯠꯅ ꯊꯃꯣꯏ ꯑꯅꯤꯗ ꯁꯣꯛꯂꯛꯄꯗ ꯁꯣꯛꯐꯝ ꯈꯨꯗꯤꯡ ꯅꯨꯡꯁꯤꯕꯅ ꯅꯤꯡꯊꯣꯛꯈꯤꯕꯅꯤ꯫ ꯖꯣꯏꯅꯥꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯕꯨꯛ ꯄꯥꯎ ꯐꯕ ꯑꯃꯗꯤ ꯃꯐꯝꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯕ ꯇꯥꯏꯔꯦꯜ ꯃꯄꯨꯛꯅꯤꯡ ꯄꯨꯡꯄꯦꯟ ꯄꯦꯟꯖꯈꯤ꯫ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯏꯆꯝ ꯆꯝꯖꯕꯤ ꯖꯣꯏꯅꯥꯒꯤ ꯊꯥ ꯃꯆꯦꯠ ꯁꯥꯕ ꯊꯃꯣꯏ ꯍꯨꯕ ꯃꯤꯅꯣꯛ ꯑꯃꯗꯤ ꯁꯦꯡꯂꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨꯅ ꯇꯥꯏꯔꯦꯜꯕꯨ ꯄꯨꯡꯃꯨꯟ ꯃꯨꯟꯅ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯖꯣꯏꯅꯥꯅ ꯇꯥꯏꯔꯦꯜꯕꯨ ꯐꯤꯂꯤꯄꯤꯟꯁꯀꯤ ꯐꯖ ꯐꯖꯔꯕ ꯃꯐꯝꯁꯤꯡꯗ ꯄꯨꯕꯤꯈꯤ ꯑꯃꯗꯤ ꯑꯗꯨꯉꯩꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯗꯣꯜꯄꯣꯠꯀꯤ ꯕꯣꯛꯁꯇꯨ ꯄꯨꯊꯣꯛꯇꯨꯅ ꯇꯥꯏꯔꯦꯜꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ "ꯑꯩꯒꯤ ꯈꯨꯗꯣꯜꯄꯣꯠꯁꯤ ꯐꯪꯂꯤꯕ ꯑꯗꯣꯝꯒ ꯑꯩꯒ ꯏꯕꯥꯅꯤ ꯅꯣꯡꯃꯗꯤ ꯊꯦꯡꯅꯁꯤꯀꯣ"꯫ ꯏꯔꯤꯕ ꯆꯤꯊꯤꯗꯨ ꯄꯥꯅ ꯄꯥꯅ ꯇꯥꯏꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯆꯩꯔꯛꯁꯤꯗ ꯑꯋꯥꯕꯒꯤ ꯅꯣꯡꯍꯧꯁꯨ ꯃꯝꯅ ꯃꯪꯁꯤꯜꯂꯛꯏ꯫ ꯇꯥꯏꯔꯦꯜ ꯃꯔꯩꯕꯥꯛꯇ ꯍꯟꯕꯒꯤ ꯄꯨꯡꯖꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄꯨꯡ ꯀꯌꯥꯗꯤ ꯃꯈꯣꯏꯅꯤ ꯑꯃꯅ ꯑꯃꯗ ꯕꯤꯗꯥꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯉꯝꯅꯈꯤꯗꯦ꯫ ꯖꯣꯏꯅꯥ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯁꯤꯟꯊ ꯃꯈꯥꯗ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯇꯥꯏꯔꯦꯜꯅ ꯋꯥꯁꯛꯂꯝꯈꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯃꯈꯣꯏꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯃꯦꯁꯦꯖꯇ ꯄꯥꯎ ꯇꯠꯇꯅ ꯐꯥꯎꯅꯈꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯤꯡꯊꯤꯔꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯊꯣꯡꯒꯥꯟꯗ ꯂꯥꯏꯔꯤꯛꯈꯥꯎ ꯌꯥꯟꯕ ꯅꯤꯄꯥ ꯑꯃ ꯈꯣꯡꯊꯥꯡ ꯊꯨꯔꯞ ꯆꯪꯉꯛꯏꯕꯗꯨ ꯖꯣꯏꯅꯥꯅ ꯊꯥꯞꯇꯛ ꯎꯔꯝꯃꯤ꯫ ꯎꯔꯤꯕꯗꯨꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯕꯗ ꯖꯣꯏꯅꯥ ꯃꯊꯃꯣꯏꯗ ꯍꯔꯥꯎꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯊꯣꯛꯅ ꯆꯥꯎꯊꯣꯛꯕꯒꯨꯝ ꯉꯝꯖꯕꯤ ꯊꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯤꯄꯥꯗꯨꯗ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯈꯤ꯫ ꯇꯥꯏꯔꯦꯜ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯥꯏꯔꯦꯜꯅ ꯊꯣꯠꯂꯕꯤ ꯖꯣꯏꯅꯥꯒꯤ ꯈꯨꯠꯁꯥ ꯃꯉꯥꯒꯤ ꯀꯥꯔꯛꯀꯤ ꯑꯍꯥꯡꯕꯗꯨ ꯃꯥꯒꯤꯒ ꯆꯥꯟꯅꯍꯜꯂꯒ ꯖꯣꯏꯅꯥꯒꯤ ꯑꯄꯣꯛꯄꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯖꯈꯤ ꯖꯣꯏꯅꯥꯕꯨ ꯃꯥꯒꯤ ꯀꯩꯅ꯭ꯌꯥ ꯑꯣꯏꯅ꯫ ꯊꯣꯛꯂꯤꯕ ꯃꯇꯧꯗꯨ ꯖꯣꯏꯅꯥꯗꯗꯤ ꯃꯤꯠꯀꯞ ꯊꯣꯛꯅꯤꯡꯗꯕ ꯃꯪꯂꯥꯅꯕꯒ ꯆꯞ ꯃꯥꯟꯅꯈꯤꯕꯅꯤ꯫ ꯇꯥꯏꯔꯦꯜ ꯖꯣꯏꯅꯥ ꯅꯨꯡꯁꯤꯕꯤ ꯏꯁꯩꯒꯤ ꯁꯨꯔ ꯑꯃꯗꯤ ꯃꯆꯨ ꯁꯨꯕ ꯐꯖꯕ ꯃꯩꯉꯥꯜꯂꯛꯇ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯨꯍꯣꯡꯈꯤ꯫